ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯂꯤꯕ ꯃꯦ ꯊꯥ ꯑꯁꯤ ꯋꯥꯍꯪ ꯈꯣꯝꯖꯤꯟꯕꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯀꯟꯚꯦꯟꯁꯟꯒꯤ ꯊꯧꯃꯤ ꯑꯁꯦꯝ ꯅꯤꯔꯃꯂꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯂꯣꯡꯃꯥꯏ ꯁꯦꯂꯨꯞꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯅ ꯁꯦꯝꯈꯤꯕ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯀꯟꯚꯦꯟꯁꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯃꯥꯂꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯈꯨꯟꯖꯥꯎꯕ ꯂꯥꯏꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯝꯕꯗ ꯅꯝꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯈꯤꯗ꯭ꯔꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯤꯈꯜ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯚꯣꯠ ꯈꯣꯝꯂꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ 60,000 ꯔꯣꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄꯤꯛꯈ꯭ꯔꯕ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯅꯤ ꯈꯠꯅꯕꯗ ꯈꯥꯝꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤꯗꯃꯛ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯃꯥꯟꯅꯕ ꯂꯣꯟ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯦꯛ ꯄꯥꯟꯁꯤꯜꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯝꯗꯝ ꯀꯟꯅꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯅ ꯆꯣꯡꯊꯣꯔꯛꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯗ FIR ꯄꯥꯟꯁꯤꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯤ꯫ ꯀꯣꯇꯨ ꯑꯃꯁꯨꯡ ITLFꯅ ꯆꯤꯡꯕꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯕꯁꯨ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯅꯕ ꯋꯥꯍꯪ ꯈꯣꯝꯖꯤꯟꯕꯒꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯆꯠꯊꯒꯗꯕꯅꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯦꯐꯦꯛꯇꯦꯠ ꯑꯦꯔꯤꯌꯥꯁꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯈꯔ ꯃꯈꯩ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯀꯥꯟꯗ ꯃꯣꯏꯗꯗꯤ ꯀꯔꯤꯒꯤ ꯀꯣꯏꯁꯟ ꯂꯩꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯅꯨꯄꯤꯁꯤꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯝꯍꯥꯏꯅ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯣꯡꯆꯠꯇꯣ ꯊꯥ ꯑꯁꯤꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯕ